ꯊꯤꯕꯁꯦ ꯌꯥꯝ ꯐꯔꯛ ꯇꯥꯏꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ꯭ꯔꯥ ꯆꯦꯞꯆꯔ ꯌꯦꯡꯉꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯂꯨꯍꯣꯡꯕ ꯑꯣꯜꯂꯛꯇꯦꯅ ꯆꯪ ꯂꯩꯔꯝꯃꯤꯅꯦꯕ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯑꯕꯦꯝꯃ ꯀꯟꯅ ꯇꯨꯝꯃꯤ ꯑꯗꯣ ꯑꯕꯦꯝꯃꯅ ꯑꯣꯟꯕꯗ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯈꯤꯗꯅꯕꯀꯣ ꯐꯃꯨꯡꯁꯦ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯗꯣꯏꯅꯤ ꯁꯤ ꯑꯃ ꯑꯦꯔꯦꯟꯖ ꯀꯟꯅ ꯇꯧꯕ ꯍꯧꯔꯦ ꯁꯤꯁꯦ ꯑꯝꯇ ꯑꯦꯔꯦꯟꯖ ꯇꯧꯊꯣꯛꯁꯦꯕ ꯐꯃꯨꯡꯁꯦ ꯊꯝꯃꯦꯁꯨ ꯂꯩꯔꯦ ꯕ꯭ꯔꯦꯗ ꯕꯟ ꯌꯥꯝ ꯂꯩꯔꯦ ꯑꯗꯩ ꯑꯩ ꯇꯥꯏꯝ ꯂꯦꯞꯁ ꯇꯧꯔꯛꯑꯒꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯦꯞꯇꯨꯗꯩꯗꯤ ꯐꯅꯌꯥꯝꯅ ꯁꯦꯝꯗꯣꯔꯛꯑꯦ ꯌꯦꯡꯉꯣ ꯀꯥꯡ ꯃꯈꯥ ꯂꯥꯝ ꯐꯪꯗꯕ ꯁꯤ ꯀꯥꯟꯅꯗꯕ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕꯁꯦ ꯌꯥꯝ ꯅꯦꯝꯕꯁꯦ ꯀꯥꯡ ꯃꯈꯥ ꯑꯃꯐꯥꯎ ꯆꯪꯕ ꯉꯝꯗꯦꯕ ꯀꯥꯡꯊꯣꯟ ꯅꯦꯝꯕꯁꯦ ꯑꯗꯨꯅ ꯁꯣꯔꯣꯛ ꯃꯌꯥ ꯂꯩꯕꯅꯤꯅ ꯎꯐꯨꯟ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯑꯗꯨꯗꯤ ꯁꯦꯞꯁꯦ ꯈꯔꯗꯤ ꯂꯥꯛꯑꯦ ꯑꯗꯣ ꯇꯥꯃꯣ ꯌꯥꯎꯗꯕꯗꯒꯤ ꯏꯟꯕ ꯉꯝꯗ꯭ꯔꯦ ꯄꯨꯃꯤꯟꯅꯕ ꯌꯥꯝꯒꯅꯤ ꯆꯥꯃꯤꯟꯅꯕ ꯍꯥꯎꯒꯅꯤ ꯍꯥꯏꯕꯗꯣ ꯃꯁꯤꯅꯤ ꯁꯤ ꯃꯇꯦꯛ ꯈꯤꯇꯪꯁꯨ ꯇꯥꯃꯣ ꯌꯥꯎꯗꯕꯗ ꯏꯟꯁꯤꯟ ꯉꯝꯗ꯭ꯔꯦꯕ ꯈꯨꯃꯣꯠꯁꯨ ꯁꯣꯔꯣꯛ ꯃꯄꯥꯟ ꯂꯩꯕ ꯃꯤ ꯂꯣꯏꯅꯃꯛ ꯁꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯔꯝꯒꯅꯤ ꯁꯤ ꯃꯈꯥꯁꯤꯡꯁꯦ ꯁꯤ ꯉꯥꯡꯈꯩ ꯐꯃꯨꯡ ꯂꯩꯕꯅꯤꯅ ꯁꯤꯁꯦ ꯂꯥꯝ ꯐꯪꯗꯦꯕ ꯑꯁꯣꯝ ꯃꯃꯥꯡꯗꯩꯅ ꯄꯨꯔꯥ ꯅꯦꯝꯃꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯒꯤ ꯊꯥꯏꯅ ꯚꯤꯗꯤꯑꯣꯗꯀꯣ ꯋꯥꯏ ꯁꯤꯠꯄꯁꯦ ꯑꯩꯒꯤ ꯁꯤꯠꯀꯅꯣꯅ ꯑꯩꯅ ꯍꯥꯏꯖꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯁꯤꯠꯂꯤꯁꯦ ꯁꯤ ꯑꯁꯦꯡꯕꯩꯗꯤ ꯂꯪꯁꯇ ꯌꯥꯝ ꯐꯠꯇꯦꯕ ꯁꯤ ꯇꯧꯔꯤꯁꯦ ꯐꯥꯔꯁ ꯄꯥꯔꯇꯤ ꯂꯣꯏꯔꯦ ꯁꯤ ꯁꯨꯃꯥꯏꯅ ꯏꯟꯖꯟꯈ꯭ꯔꯦ ꯁꯤ ꯊꯝꯈ꯭ꯔꯦ ꯁꯤ ꯄꯣꯠꯁꯨ ꯋꯥꯠꯂꯤ ꯄꯨꯟꯁꯤꯗ ꯆꯦꯟꯖ ꯃꯆꯥ ꯃꯆꯥ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯀꯥꯟꯅꯕꯖꯥꯠꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯆꯦꯟꯖ ꯇꯧꯊꯣꯛꯄꯁꯦ ꯍꯧꯖꯤꯛ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯎꯕꯤꯁꯦ ꯉꯁꯤ ꯕ꯭ꯔꯦꯛꯐꯥꯁ ꯕꯦꯝꯕꯦꯝꯅ ꯁꯤꯗ ꯁꯦꯝꯃꯤ ꯃꯈꯟ ꯃꯈꯟ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯐꯤꯂꯤꯡꯒꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯀꯩ ꯌꯥꯎꯒꯦ ꯕꯦꯝꯕꯦꯝ ꯑꯝꯇ ꯍꯥꯏꯒꯠꯂꯣ ꯑꯣ ꯌꯦꯔꯨꯝꯗ ꯀꯩꯗꯤ ꯌꯥꯝ ꯌꯥꯎꯔꯦ ꯁꯥꯁꯤ ꯂꯩꯔꯦ ꯁꯤꯅ ꯀꯩ ꯕ꯭ꯔꯦꯛꯐꯥꯁꯅꯣ ꯁꯤꯁꯨ ꯕ꯭ꯔꯦꯛꯐꯥꯁꯂ ꯆꯥꯊꯣꯛꯈꯤ ꯑꯝꯇ ꯁꯦꯂꯠꯀ ꯃꯥꯜꯂꯦꯕ ꯃꯁꯜ ꯄꯦꯟ ꯂꯣꯏ ꯇꯧꯕ ꯍꯧꯖꯤꯛꯀꯤꯗꯤ ꯏꯟꯕꯗ ꯆꯥꯆꯤꯅꯤ ꯌꯥꯎꯗꯕꯁꯤꯅ ꯕꯦꯁ ꯇꯥꯏ ꯅꯍꯥꯟꯈꯩ ꯃꯔꯛ ꯑꯃ ꯆꯤꯅꯤ ꯌꯥꯎꯕ ꯃꯌꯥꯝ ꯊꯛꯎꯕꯗꯣ ꯑꯗꯨꯗꯩ ꯑꯁ ꯃꯥꯏꯒ ꯂꯣꯏ ꯀꯥꯝꯈꯠꯂꯦ ꯍꯥꯏꯕ ꯑꯇꯩ ꯑꯇꯩꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗ ꯎꯏꯗꯨꯗꯤ ꯆꯥꯕ ꯌꯨꯝꯗ ꯂꯩꯕ꯭ꯔꯕ ꯑꯗꯣ ꯑꯆꯥꯄꯣꯠ ꯆꯥꯕꯗꯣ ꯚꯤꯗꯤꯑꯣꯗ ꯂꯣꯏ ꯌꯥꯎꯏꯗꯨꯗꯤ ꯅꯪ ꯆꯥ ꯐꯪꯗꯕꯩ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯀꯝꯄ꯭ꯂꯦꯟ ꯌꯥꯝ ꯇꯧꯔꯛꯑꯦ ꯑꯦꯅꯤꯋꯦ ꯑꯃ ꯑꯣꯏꯔꯦ ꯑꯃ ꯑꯣꯏꯔꯦ ꯆꯠꯊꯣꯛꯈꯤꯁꯦ ꯕꯦꯝꯕꯦꯝꯅ ꯁꯦꯝꯕ ꯁꯦꯟꯋꯤꯆ ꯁꯤ ꯂꯩꯔꯦ ꯁꯤ ꯌꯥꯝ ꯆꯥꯔꯣꯏ ꯅꯣꯏꯕ ꯍꯦꯟꯀꯠꯂꯦ ꯀꯩꯀꯩꯅ ꯌꯥꯝ ꯍꯩꯖꯤꯜꯂꯤꯗꯣ ꯊꯛꯇꯣꯛꯈꯤꯒꯦ ꯌꯥꯝ ꯀ꯭ꯔꯟꯆꯤ ꯑꯣꯏꯔꯣ ꯍꯥꯎꯕ ꯁꯤꯁꯦ ꯑꯅꯤ ꯁꯨꯈ꯭ꯔꯦ ꯅꯣꯏꯒꯤꯅꯤ ꯈꯔ ꯅꯣꯏꯒꯤꯅꯤ ꯁꯤꯅ ꯂꯥꯁ ꯑꯗꯣ ꯁꯤꯅ ꯂꯥꯁ ꯑꯗꯨꯁꯨ ꯂꯩꯇ꯭ꯔꯕꯒꯤ ꯂꯧꯈꯠꯇꯣꯏꯕ ꯅꯣꯏꯒꯤꯅꯤ ꯕ꯭ꯔꯦꯛꯐꯥꯁ ꯐꯖꯅ ꯆꯥꯊꯣꯔꯛꯑꯦ ꯑꯗꯨ ꯁꯤ ꯍꯧꯖꯤꯛ ꯑꯩ ꯉꯁꯥꯏ ꯐꯤꯕꯝꯗꯨꯗ ꯑꯗꯨꯝ ꯂꯩꯔꯤ ꯈꯔ ꯇꯩꯊꯣꯛ ꯈꯣꯠꯇꯣꯛ ꯇꯧꯔꯦ ꯑꯗꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯊꯥꯡꯖꯜꯂꯒ ꯂꯣꯏꯔꯅꯤ ꯀꯥꯒꯤ ꯑꯦꯔꯦꯟꯖꯃꯦꯟ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯈꯔꯁꯦ ꯁꯦꯝꯗꯣꯛꯑꯒ ꯎꯠꯂꯛꯑꯒꯦ ꯐꯖꯅ
फाइनली लोरे सी सीजन अब आगे सी फन प्रीली सीजन फंगदबने सी सॉकेट अनीजे सीजन अब यारे अबे मसी मई वांजले हौजिकती अतैसे वाली मैम जो लोइसम ngमगिरोय अदुगा आई कनम तो उच्चरमगे तो सी ब्लेंडर जे ngarang चिंगले बिना ऑर्डर तो लेरमेबा सिजे और सी तकलाउना सी याई मत्रो जी उंगबा तो सी साना तकलाउना मेदना कुइना नम लैदुरो डबल क्लिक तौदोबा कइनो तौबदादि उंगे जे तो है मनुंग उंगी जोबा और सेम नुंगे का लोइम खाइदत याबिने सिजे और अमेज़न दे लेबने लुपा 500 नद्रा 500 खतंग पी सिजे अने लेबा एक्जेक्ट पोट अदुगी लिंक हापमगे सी हाना चेलगा येंबा अदो सिसिजु अदुम केनो तोयबा सी याम नुंगाइजेको मखुमजे हांतोगा सिजे आई उलक्यो सी याम नुंगाइजे असिदम फिल्टर गा यावजैबा मागी आई नाले छुएदना तो जूस तो तौरकांदा मही ngakta तारकनबा अदुगा मपंग याव चागे हायजुगा मपंग याव चागे सिजे प्लॉक लथोको हाना मा सिजे नाले छुएदना अदु दुम डायरेक्ट थकपा यार सी प्रोडक्ट जे लाइक तोय अरुगा तै सी याम चाइरे YouTube की सिजो हंदा फिक्स तौसलनी याम चाइरे सिजे YouTube की सिजो लोय फिक्स तौसलनी अरु उलागे पोस्टा खान उलागे काजे सिदि खरा याम हांगबगा मानद्रा नाइरे very nice मजा चन थागा चवा काचिनगा लयो तिलाई घुमि सुरक्त्रो काचिनगा चंगि ता थागा ममाने के था एमा याम फजै सि ब्रिज दे अया मिकी माउस के ये अया मिकी माउस के ये करीबा असि करीबा मिनी माउस वाओ फजै हे इस कैमरा तो कदी निंगाई तो थोकरे मा फमुंग जिस माइना वे नुगाइदा सी खदी याम चाइरे दो लोइसलगा फना नान रेंग जिस फाइन तौजे ओनगे फापन का ओन थोकरे nang ngarang ahing ju ningai tawi ko nang ningjang ko nang ningjang namne si ma'am je nang hayang chaw lo yengu as upaga maning hala ga ne mo chalak tu ji mana je चालमा मनी मा कपि wakhan khali je pe wakhan khali no ha ngang minara mo ke adu purage pe wakhan khali la ba pung cho la ba adugi ke bi ba Viva, đâu nó cái gì kia đi nó cái cho tôi nó hăng như rồi, hả? Tôi mập xí chăng, mập xí. Tôi Selex hay chứ cái nó xuống khăng rồi đầm nhỉ, biết mà gì? Selex cái motor chắc máy này khai đúng bây giờ rồi nhỉ? Hẹn sau được tên mà, ấy Selex máu khăng ngân được vào cái. Sade, khai đi khai đó. Adam yam body temperature muk la lo kitang ngak ngayo che view ga yam ngai samai na tu ka jemu postara da yam sang ga mal heba sidagi sai samai na sidagi sangi yo bodadi khara di yam sai di sengku lo kan patanu lake hang sida atale yo ko papai sak ke wow si ma thian jiu ai đi số yo kang soi le le nga tau le le tầm phút đây đấy, nó sáng sinh dù gì quá, nào một mẹ bảo, trên tay, nào muốn tiền vô luôn đây coi tôi đẻ, coi, ôi, riêng vui là kiểu, nice, xem vào đây, lần vào đây, à bên mà, khẳng nhớ, sẵn sàng là chắc tôi hôm nay giờ mà, chắc phải đi khắc hay lắm nè, mà nhưng là sẽ leo gì đấy, hay đấy cả. Hey re kiri da is wow hey ni sidi chala sancha aje pom ge ya dre ma che ta ri ma khong hum ma si ai ge camera ma khong ne ma na pham da amtang yam kan na pham na te ba amtang pham da ti pol figure jina ne pe ka ti ge ma ta de be ba bai camera tien yaw dre khong bra ni ne be na pham me ba ko ở tiệt cái bạn tụ mà bay cái mà cái thì lấy được giờ thì mà khai gì tụ thì mà khai cái gì dây dầu cho bây giờ tiệt thuốc rồi bây giờ nhìn bên bên đó nhìn bên bên cho qua đây exercise đâu vô rồi không bà exercise đâu vô rồi quên nè
ꯑꯩꯈꯣꯏꯅ ꯐꯝꯕꯗ ꯅꯣꯡꯇ ꯇꯦꯛꯇꯦ ꯍꯥꯏꯕ ꯌꯥꯏ ꯐꯤꯌꯣꯡꯗꯣ ꯇꯦꯛꯑꯦ ꯌꯨꯝ ꯑꯃꯨꯛ ꯌꯧꯔꯦ ꯑꯃꯨꯛ ꯍꯧꯖꯤꯛꯀꯥꯟ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅꯅꯦ ꯑꯗꯨ ꯑꯃꯨꯛ ꯆꯠꯇ꯭ꯔꯦ ꯂꯣꯏꯔꯕꯣ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯁꯦ ꯈꯨꯌꯥꯝ ꯑꯃꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯃꯊꯪ ꯑꯃꯨꯛ ꯆꯠꯂꯨꯗꯣꯏꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩ ꯋꯥꯛꯁꯥꯏꯠꯇ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦ ꯍꯥꯏꯕ ꯂꯣꯏꯔꯕꯣ ꯑꯁ ꯁ꯭ꯋꯥꯏꯁꯤꯗꯤ ꯁꯦꯡꯇꯣꯛꯑꯝꯃꯤꯁꯦ ꯌꯥꯝ ꯆꯞ ꯆꯥꯔꯦꯅꯦꯀꯣ ꯀꯦꯊꯔꯦ ꯑꯩꯗꯤ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯁꯟꯒꯦꯅ ꯑꯩꯁꯨ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂ ꯆꯠꯀꯦꯅ ꯁꯤ ꯂꯩꯔꯤ ꯐꯨꯔꯤꯠ ꯂꯤꯠꯇ꯭ꯔꯤ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯖꯒꯦꯗꯅ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔ ꯆꯠꯂꯅꯤ ꯉꯁꯥꯏ ꯁꯤꯈꯛ ꯂꯤꯠꯂ ꯆꯠꯂꯨꯕꯅꯦꯕ ꯑꯩ ꯊꯕꯛ ꯑꯗꯣ ꯁꯤꯃ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯆꯠꯂꯅꯤ ꯐꯤꯔꯣꯟꯒ ꯍꯣꯡ ꯉꯝꯃꯔꯣꯏ ꯂꯣꯏꯁꯤꯜꯂꯣ ꯊꯦꯡꯉꯤ ꯑꯕꯦꯝꯃꯁꯦ ꯁꯨꯃꯥꯏꯅ ꯊꯅꯝꯃꯅꯤ ꯑꯕꯦꯝꯃ ꯅꯪꯅ ꯇꯨꯝꯃꯤꯉꯩꯗ ꯉꯥꯛꯇꯅꯤꯀꯣ ꯃꯃꯥ ꯃꯄꯥꯅ ꯊꯕꯛ ꯆꯠꯂꯤꯁꯦ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯂꯣꯏ ꯑꯗꯨ ꯈꯪꯉꯨ ꯆꯠꯂꯁꯤ ꯌꯨꯝ ꯅꯨꯡ ꯊꯤꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯩ ꯊꯨꯗꯦꯛꯈꯤꯕꯗꯣ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯐꯣꯇꯣ ꯁꯣꯠꯇꯤ ꯇꯧꯔ ꯚꯤꯗꯤꯑꯣ ꯁꯣꯠ ꯑꯃ ꯇꯧꯔꯁꯨ ꯃꯤꯡꯖꯦꯜ ꯃꯃꯥꯡꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯤꯡꯖꯦꯜ ꯊꯦꯡꯉꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯌꯨꯝ ꯊꯤꯕꯁꯦ ꯂꯨꯍꯣꯡꯕ ꯌꯥꯝꯕꯅꯤꯅ ꯈꯪꯕ꯭ꯔꯥ ꯌꯨꯝ ꯊꯤꯕꯁꯦ ꯌꯥꯝ ꯐꯔꯛ ꯇꯥꯏꯌꯦꯕ ꯑꯃꯨꯛ ꯑꯩ ꯏꯃꯥꯟꯅꯕ ꯑꯃꯒꯀꯣ ꯌꯨꯝ ꯊꯤꯔ ꯆꯠꯄ ꯑꯗꯨꯒ ꯂꯨꯍꯣꯡꯐꯝꯁꯤꯗ ꯐꯝꯃꯕ ꯑꯩꯈꯣꯏꯁꯦ ꯐꯝꯃꯨꯔꯒ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯆꯦꯞꯆꯔ ꯌꯦꯡꯉꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯂꯨꯍꯣꯡꯐꯝ ꯑꯣꯜꯂꯛꯇꯦꯅ ꯆꯪ ꯂꯩꯔꯝꯃꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯂꯝꯕꯤ ꯊꯤꯔ ꯂꯥꯛꯄꯅꯦ ꯑꯗꯣ ꯒꯨꯒꯜꯅ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯦ ꯒꯨꯒꯜꯅ ꯂꯝꯕꯤꯁꯦ ꯐꯖꯅ ꯇꯥꯛꯊꯔꯦ ꯑꯗꯣ ꯁꯤ ꯒꯨꯒꯜ ꯃꯦꯞꯁꯤꯗ ꯇꯧꯔꯒ ꯆꯠꯂꯦ ꯑꯍꯥꯟꯕꯅꯦ ꯑꯩ ꯃꯅꯤꯄꯨꯔꯗ ꯒꯨꯒꯜ ꯃꯦꯞ ꯁꯤꯖꯤꯟꯅꯔꯒ ꯒꯥꯔꯤ ꯊꯧꯔꯤꯁꯦ ꯂꯝꯕꯤꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯇꯧꯔꯥꯡꯕꯝ ꯂꯩꯀꯥꯏꯁꯦ ꯀꯥꯏ ꯖꯒꯥꯗꯅꯣ ꯍꯥꯏꯕꯁꯦ ꯂꯝꯕꯤ ꯈꯪꯗꯅ ꯂꯥꯛꯄꯁꯤꯗꯤ ꯌꯥꯝ ꯐꯔꯛ ꯇꯥꯏ ꯁ꯭ꯋꯥꯏꯗ ꯍꯪꯒꯦ ꯑꯝꯇ ꯁꯤꯗ ꯀꯀꯥ ꯑꯃ ꯊꯦꯡꯅꯗ꯭ꯔꯥ ꯃꯥꯅ ꯃꯐꯝ ꯑꯦꯛꯖꯦꯛꯇꯣ ꯇꯥꯛꯄꯤꯔꯦ ꯂꯥꯛꯏꯕ ꯂꯝꯕꯤꯁꯦ ꯑꯣꯟꯅꯔꯦ ꯃꯅꯤꯡ ꯑꯃꯨꯛ ꯍꯜꯂ ꯑꯃꯨꯛ ꯆꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯃꯐꯝꯗꯤ ꯌꯧꯔꯦ ꯆꯨꯝꯃꯕꯁꯨ ꯃꯥꯜꯂꯦ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯌꯣꯡꯆꯥꯛ ꯑꯃ ꯌꯣꯜꯂꯦ ꯌꯧꯔꯦ ꯄꯥꯔꯀꯤꯡ ꯐꯖꯕ ꯑꯃ ꯐꯪꯉꯦ ꯊꯅꯝꯃꯦ ꯎꯔꯤꯄꯣꯛ ꯐꯥꯏꯅꯦꯜꯂꯤ ꯌꯧꯔꯦ ꯁꯪꯉꯨꯒꯤꯒꯦ ꯑꯩꯈꯣꯏꯁꯦ ꯍꯜꯂꯛꯑꯦ ꯑꯗꯣ ꯑꯃꯨꯛ ꯑꯇꯣꯞꯄ ꯂꯨꯍꯣꯡꯕ ꯁꯤꯅ ꯑꯩꯒꯤ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯂꯨꯍꯣꯡ ꯄꯟꯊꯥ ꯑꯣꯏꯕꯤꯔꯥ ꯀꯩꯅꯣ ꯂꯨꯍꯣꯡꯕꯁꯦ ꯑꯁ ꯗꯦꯠ 24 ꯂꯣꯏꯔꯦ ꯗꯦꯠ 24, 26 ꯅꯣꯡꯃꯗ 3 ꯐꯥꯡꯕ 4 ꯐꯥꯡꯕ ꯂꯣꯏꯔꯦ ꯑꯩ ꯀꯩꯅꯣ ꯁꯤ ꯑꯅꯤꯁꯦ ꯂꯥꯛ ꯂꯩꯔꯝꯃꯦ ꯑꯆꯥꯄꯣꯠ ꯄꯨꯔꯛꯄ ꯇꯥꯏꯃꯤꯡ ꯆꯥꯅ ꯂꯥꯛꯑꯦ ꯍꯥꯏꯕ ꯌꯥꯕꯦꯝꯃ ꯃꯃꯥ ꯂꯥꯛꯑꯦꯀꯣ ꯃꯃꯥꯒ ꯑꯃꯨꯛ ꯂꯩꯍꯧꯔꯣ ꯄꯄꯥ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯩ ꯁꯛ ꯃꯥꯟꯅꯕ ꯑꯅꯤ ꯅꯪꯒ ꯁꯛ ꯃꯥꯟꯅꯩꯀꯣ ꯑꯗꯨ ꯊꯤꯕꯗꯅꯦ ꯂꯝꯕꯤꯁꯦ ꯔꯥꯎꯟ 2-3 ꯀꯣꯏꯅꯦꯃꯤ ꯑꯩ ꯆꯠꯂꯒꯦ ꯑꯕꯦꯝꯃ ꯃꯃꯥꯒ ꯂꯥꯛꯑꯕꯅꯤ ꯂꯩꯖꯍꯧꯔꯣ ꯄꯄꯥ ꯂꯨꯍꯣꯡꯕ ꯑꯃꯨꯛ ꯆꯠꯂꯦ ꯕꯥꯏ